ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯈꯪꯖꯤꯟꯕ ꯌꯥꯕ ꯑꯔꯥꯏꯕ ꯍꯤꯟꯗꯤ ꯈꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯥ ꯍꯥꯏꯕꯅ ꯍꯣꯏ, ꯅꯍꯤ ꯍꯥꯏꯕꯅ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯇꯧꯗꯦ, ꯊꯤꯛ ꯍꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ, ꯌꯥꯝ ꯐꯅ ꯂꯩꯔꯤ꯫ ꯀꯩꯁꯦ ꯀꯝꯗꯧꯅ, ꯀꯞ ꯀꯔꯝ ꯀꯥꯟꯗ, ꯀꯍꯥꯡ ꯀꯗꯥꯏꯗ꯫ ꯀ꯭ꯌꯥ ꯀꯔꯤ, ꯀ꯭ꯌꯣꯡ ꯀꯔꯤꯒꯤꯗꯃꯛꯇ, ꯑꯥꯖ ꯉꯁꯤ, ꯀꯜ ꯉꯔꯥꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ, ꯑꯚꯤ ꯍꯧꯖꯤꯛ꯫ ꯐꯤꯔ ꯑꯃꯨꯛ ꯍꯟꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯒꯤꯗꯤ, ꯁꯥꯠ ꯂꯣꯏꯅ ꯂꯣꯏꯅꯅ, ꯗꯣꯁ ꯃꯔꯨꯞ, ꯘꯔ ꯌꯨꯝ, ꯀꯥꯝ ꯊꯕꯛ, ꯄꯔꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕ꯫ ꯁꯃꯦ ꯃꯇꯝ, ꯄꯥꯅꯤ ꯏꯁꯤꯡ, ꯈꯥꯅꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯠꯁꯥ ꯑꯐꯕ, ꯕꯨꯔꯥ ꯐꯠꯇꯕ, ꯖꯜꯗꯤ ꯌꯥꯡꯅ ꯅꯠꯇ꯭ꯔꯒ ꯀꯨꯏꯗꯕꯤꯗ꯫ ꯙꯤꯔꯦ ꯇꯞꯅ, ꯙꯟꯌꯕꯥꯗ ꯊꯥꯒꯠꯆꯔꯤ, ꯃꯥꯐ ꯀꯔꯅꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ꯫ ꯀꯩꯁꯦ ꯍꯣ ꯀꯝꯗꯧꯔꯤꯕꯒꯦ, ꯁꯕ ꯊꯤꯛ ꯍꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ, ꯕꯍꯨꯠ ꯗꯤꯟ ꯕꯥꯗ ꯃꯤꯂꯦ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯔꯦ꯫ ꯇꯨꯝꯍꯦꯡ ꯗꯦꯈꯀꯔ ꯑꯠꯁꯥ ꯂꯒꯥ ꯅꯍꯥꯛ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯀ꯭ꯌꯥ ꯆꯜ ꯔꯍꯥ ꯍꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ꯫ ꯑꯥꯖ ꯀꯩꯁꯦ ꯑꯥꯅꯥ ꯍꯨꯋꯥ ꯉꯁꯤꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ, ꯀꯔꯤ ꯃꯔꯝ ꯂꯩꯒꯦ꯫ ꯘꯔ ꯃꯦꯡ ꯁꯕ ꯊꯤꯛ ꯍꯦ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ꯫ ꯀꯥꯝ ꯄꯔꯥꯏ ꯀꯩꯁꯦ ꯆꯜ ꯔꯍꯤ ꯍꯦ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯀꯃꯥꯏ ꯀꯃꯥꯏ ꯆꯠꯊꯔꯤꯕꯒꯦ꯫ ꯀꯥꯐꯤ ꯁꯃꯦ ꯍꯣ ꯒꯌꯥ ꯕꯥꯠ ꯅꯍꯤ ꯍꯨꯏ ꯋꯥꯔꯤ ꯁꯥꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯄꯨꯔꯥꯅꯦ ꯗꯤꯟ ꯌꯥꯗ ꯑꯥ ꯒꯌꯦ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯊꯣꯔꯥ ꯕꯦꯊꯀꯔ ꯕꯥꯠ ꯀꯔꯇꯦ ꯍꯦ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯦ꯫ ꯐꯤꯔ ꯀꯚꯤ ꯑꯔꯥꯝ ꯁꯦ ꯃꯤꯂꯦꯡꯒꯦ ꯇꯨꯡꯗ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯦ꯫ ꯖꯜꯗꯤ ꯃꯤꯂꯦꯡꯒꯦ ꯄꯪꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯈꯌꯥꯜ ꯔꯈꯅꯥ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯔꯨꯞ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯈꯨꯗꯝ ꯑꯃ ꯌꯦꯡꯅꯁꯤ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯁꯤꯅ ꯑꯍꯥꯟꯕ ꯃꯃꯥꯟꯅꯕꯁꯤꯅ ꯑꯔꯦ ꯇꯨꯝ ꯌꯍꯥ, ꯑꯦ ꯅꯪ ꯁꯤꯗ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞꯇꯨꯅ ꯍꯥ ꯍꯣꯏ, ꯕꯍꯨꯠ ꯗꯤꯟ ꯕꯥꯗ ꯃꯤꯂꯦ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯔꯦ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯅ ꯀꯦꯁꯦ ꯍꯣ ꯀꯝꯗꯧꯔꯤꯕꯒꯦ, ꯁꯕ ꯊꯤꯛ ꯍꯦ ꯅꯨꯡꯉꯥꯏꯔꯤꯗꯅ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞꯇꯨꯅ ꯍꯥ ꯁꯕ ꯊꯤꯛ ꯍꯦ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ, ꯇꯨꯝ ꯕꯇꯥꯎ ꯅꯪꯗꯤ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯅ ꯃꯦ ꯚꯤ ꯊꯤꯛ ꯍꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯇꯨꯝꯍꯦꯡ ꯗꯦꯈꯀꯔ ꯑꯁꯥ ꯂꯒꯥ ꯅꯪ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞꯅ ꯍꯥ ꯄꯨꯔꯥꯅꯦ ꯗꯤꯟ ꯌꯥꯗ ꯑꯥ ꯒꯌꯦ ꯍꯣꯏ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯅ ꯀꯚꯤ ꯕꯦꯊꯀꯔ ꯑꯔꯥꯝ ꯁꯦ ꯕꯥꯠ ꯀꯔꯦꯡꯒꯦ ꯅꯣꯡꯃ ꯐꯖꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯁꯦ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞꯇꯨꯅ ꯖꯔꯨꯔ ꯁꯣꯏꯗꯅ ꯁꯥꯟꯅꯁꯦ, ꯐꯤꯔ ꯖꯜꯗꯤ ꯃꯤꯂꯦꯡꯒꯦ ꯄꯪꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯅ ꯊꯤꯛ ꯍꯦ ꯐꯔꯦ, ꯈꯌꯥꯜ ꯔꯈꯅꯥ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞꯇꯨꯅ ꯇꯨꯝꯕꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫